अहानबदा मरुइबा पाव 𝐭 ꯀꯌꯥꯔꯛ ꯍꯟꯅ ꯚꯣꯠ ꯀꯥꯗꯨꯅ MLA ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯂꯕ ꯇꯣꯡꯕ꯭ꯔꯝ ꯃꯪꯒꯤꯕꯥꯕꯨ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯀꯪꯒ꯭ꯔꯦꯁ ꯚꯕꯟꯗ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯂꯩꯁꯨ ꯀꯠꯇꯨꯅ MPCCꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯈ꯭ꯔꯦ꯫ ꯅꯨꯡꯕꯥꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯑꯣꯏꯜ ꯇꯦꯡꯀꯔꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯁꯥꯎꯔꯕ ꯑꯣꯏꯜ ꯇꯦꯡꯀꯔ ꯗ꯭राꯏꯚꯔꯁꯤꯡꯅ ꯑꯣꯏꯜ ꯗꯤꯄꯣꯗ ꯊꯥꯎ ꯊꯥꯗꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯑꯣꯏꯜ ꯄꯝꯞꯁꯤꯡꯗ ꯒꯥꯔꯤꯁꯤꯡꯒꯤ ꯀ꯭ꯌꯨ ꯁꯥꯡꯅ ꯂꯦꯡꯕ ꯍꯧꯈ꯭ꯔꯦ꯫ ꯑꯃꯗꯤ ꯃꯊꯪ ꯊꯥꯗ ꯃꯅꯤꯄꯨꯔꯒꯤ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯄꯥꯏꯔꯛꯀꯗꯧꯔꯤꯕ ꯑꯃꯔ ꯐꯥꯜꯀꯟꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯅꯕ ꯑꯃꯗꯤ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯊꯧꯔꯥꯡ ꯀꯌꯥ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯗꯤ ꯔꯦꯟ ꯐꯣꯔꯦꯁꯠ ꯀ꯭ꯂꯕ ꯇꯃꯦꯡꯂꯣꯡꯅ ꯄꯨꯟꯅ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ꯫ North-East Window संदोक्चरीबा नुंगथलगी पाव सिबो मिजेंग ताबिरिबा पुमनामकपु CHAPLINA MAISNAM ने कोकनना खरमजरी हौजिक पाव संदोकना पिजरी 𝐭 MLA अमा ओइरमबत नतना मिनिस्टरगी फम पाइरमलबा तोंग्ब्रम मंगीबाबुना ngarang इखंग खंगहौदना मसागे अनाबा अमदगी लेखिदबदा मणिपुर प्रदेश कांग्रेस कमिटी MPCC ना अवाब फोंदोकपगी थौरम अमा ngasi कांग्रेस भवनदा हानेगी चीफ मिनिस्टर अमसुंग CLP लीडर ओ इबोबिना लुचिंगदुना पार्टी असिगी मकोक थोंबा लुचिंगबा सिंग्यावना पांगथोखरे। लेखिद्रबा कांग्रेस लुचिंगबा असिगे थवाई यावद्रबा हक्चांग कांग्रेस भवनदा पुरक्तुना पार्टी असिगे लुचिंगबा सिंग अमदी वर्कर सिंगना लेकतुना इकाइखुमनबा उतखि। तोंग्ब्रम मंगीबाबु कुमजा 1994 फेब्रुवारी थादा मोइरांग खुनौ ममांग लेकाइदा लेबा तोंग्ब्रम बीरागी मचानुपा ओइना ताइबंगदा खोंदारखि। महाक सलाम निंगोल मनिटोलगा युम्बा लंबीदा खोंदामिनदुना मचानुपा अनि अमदी मचानुपी अहुम लेरे। कुमजा 1995 जनता दल यूनाइटेड की टिकेट फंगदुना तरुकसुबा मणिपुर लेजिस्लेटिव असेंबलीदा 𝐭 की मिरेप ओइदुना बोट कारब मतुंग कुमजा 1993 JDU थादुक्तुना इंडियन नेशनल कांग्रेस चंगदुना स्टेट प्लानिंग बोर्ड के डेप्यूटी चेयरमैन ओइना थबक पुरमी। 1993 आर्ट एंड कल्चर के मिनिस्टर ओइदुना मियामगी थबक थौरम कया चोक्थब लेतना तौरमखे हाइरी। तोंग्ब्रम मंगीबाबुना इखंग खंगहौदना लेखिदबा सिगा मरी लेनना CLP लीडर ओक्रम इबोबिना फोंदरकपदा 𝐭 दा क्यारक माइ पाकपदा नतना मिनिस्टर अमसु ओइरमलबा मंगीबाबु ना लेखिदबदा कांग्रेस पार्टी की माइकेदगी अंगंबा लेसु कटपा फंगजबा सि पार्टी असिगी लाइबक फबनी। कांग्रेस पार्टी बु यामना नुक्सिजबता नतना पार्टी असिगी याइफननबा होटनरंबा मिसक असिना लेखिदबदा पार्टी असिगी अचौबा अहोबा अमदी लेहौरगनी। पार्टी दा थवाई यावबा लमदम असिगी असेंगबा लेबाक निंगबा मिसक अमनी महाकना निंगजरंबा सिंग अदु कांग्रेस पार्टीना पांगथोक्तुना महाकना चलंबा लंबीदा चनरबा होटनगनी हाइनसो इबोबिना फोंदोखि। इखंग खंगौदना थांगा असेंबली कॉन्स्टिट्यूएंसी दा नतना स्टेट असिगी मरुओइबा अचौबा थौदांग लौबीदुना कैबिनेट मिनिस्टर वहौबो ओइबिरमबा अखोइना ओजा मंगीबाबु हाइना खंगनबा तोंग्ब्रम ओजा मंगीबाबु नंगसी इखंग खंगौदना लेखिदबदा अखोइ कांग्रेस पार्टी की हाइबा तारे अखोइ मयाम पुम्नमकना मागी मफमदा अरोइबा बिदाय पीदना अंगंबा लेमनाम तवरसु हाइमनाम तवरसु कच्चब फंगबसी कोई पार्टी कर्मी खुदिंगमक्कीदी लाइबक फबनी हाइदना आई सुमाइना थमजगे अदुगा अखोइ ओजा मंगीबाबु से यामना डेडिकेटेड ओइबा यामना पार्टी बु नुंगसिजबा मरु ओइबा वर्कर अमा कोई मरक्तगी लेखिदबसे अखोइगी यामना लाइबक थिबनी मांगना पीबिरंबा कंट्रीब्यूशन मयाम सिंगदो अखोइ मतम पुनमक्ता कावबो लेररोय मागना पामजरंबा निंगजरंबा अदुगा मागना पार्टी की दमदा कथोक पिरंबा सिंगदो अखोइ कांग्रेस की वर्कर अमा ओइना अखोइ पुनमक्ना होटनमिनबा दरका ओइ हाइना आई सुमाइना थमजरी। नेशनल हाईवे 39 इम्फाल जिरी लंबीदा इम्फाल तमना थोकलपा थाव पुबा टैंकर सिंगदा सखंगदबा मियोय सिंगना नोमय कापसिलपदगी गाड़ीदा अकाय अतोय थोखनबदा नतना ड्राइवर सिंगी पुंसीदा अकिबा पीरे हाइदुना ऑयल टैंकर गाड़ी सिंगना मालोंगी ऑयल डिपोदा थाव थादबगी खोंजंग चंगसिनबा होख्रे।
ngapigani thadadabagi khongjang changsinba hokre masiga mari leinana ngasidagi malomda leiba oil depot thingbagi warep laukibaga loinana oil pump singsu service lemnaba All Manipur Petroleum Products Transporters Association amadi All Manipur Petroleum Drivers Association gi maikaidagi khangalakli Mamangda so asigumba thodok kaya ama thokre amadi masiga mari leinana Manipur lenga ke Chief Secretary gi thakta wari sanaba laikre Adumainamak haukiba October 8da khulai paiba singna nungbada thau puriba oil tanker gari da nongmai kapsil lakre thodok adugi tekchak kanana pugani hangladuna asigumba thodok asi matungda amuk hana thokhaloi haina tekchak loba ngamba mi amana cheda iduna pidriba fauba gari steering pairaroi haidi oirakliba fibam asida thau fanglaroi haibagi mi paibana Hanglibo oil pump singda thau halhona ba haiduna gari macha amadi chakamari panba gari mapu singna thomzil laktuna oil pump singda ngasi sangna queue lengba hokre masla maram oiduna gari chathok chasinda chauna apanba ohenkhe Jiliangrong Nagana Namna Taba Tamenglong District Forest Officials Sing Amadi Lamlake Sa Uchekpu Nungsijaba Mui Singna Makogi Masa Panba Gas Sing Amar Falcon Bu Taramna Oknaba Amadi Ngak Senanaba Makal Makakyagi Taurang Sing Pakat Bahokre Masigi Taurang Ama Oina District Administration na Amar Falcon na Mirei Baktagi Yamna Lapna Laklaga Tamenglong District Matam Khara Pothaduna Leidingaida Kanagumba Miyoi Amatana Uchek Sing Asibu Phaba Hatpa Amadi Yonba Yaroi Haina Athingba Thamkre Wildlife experts singna haibagi matung ina lam lapna paiba uchek makhal asi October thagi thayaida makoigi haurak chaurakfam Kha Nongpok Thangba Siberia amadi Awang Thangba China gi saruktagi Manipur da maruina Tamenglong District da amadi Yumthangnaba Nagaland da pairaktuna thunglarei Chaurakna tha amaromdagi khitang hena leiramlaga Tamenglong da miyamna Akui puina haina khangnaba uchek sing asi Africa gi kha thangba amadi Nongpok thangba saruk sing da paikhigani aduga mafam sing aduda matam khara pothaduna leiramlaga amuk makoi masagi haurakpham amasung chaurakpham maikai tamna paigani haina expert sing na hairi Uchek sing asibu nungsibinaba amadi makoi mungakpi senbinabagi matangda kunja singbu khanghananaba thaurang kaya forest officers sing amadi lamlake sa uchek singbu yokhatnaba hotnariba Ran Forest Club Tamenglong RCT na punna paikhat bahokre Mamangi chahi singda tawbugum handak chahi gi oinasu mathang thada Forest Department na RCT ga khutsam narga Amar Falcon Dance Festival pangthokani masigidamak sem saba hore Amar Falcon Singbu ngak sena ba thaurang singi saruka ma oina Forest Officer singa khunja volunteer singa punna uchek sing asina tongba mafam singda kanagumba miyoi singna hatnaba amade phananaba thaurang tawbadagi thingnanaba patrolling chatkani haina Tamenglongge Divisional Forest Officer Amandip Singhna phongdoraki hairi handaki masafaba uchek ani khallaga satellite transmitter tag tawduna makoina koina paiduna chatpagi lambi singi matangda study tawgani masigidama Wildlife Institute of India ge scientist singda contact tokre haina officer asna phongdorakli RCT ge secretary Rahaimaitang Gonmaina High Awareness Campaign Ase School Amasung College Tamba Naha Singh Dasu Chathagani RCT gi members Singh Amadi volunteers Singh Khungang Amasung School College Tamba Mahairoi Singh Yauna Naha Singh da Chatuna Awareness Campaign Pangthoknanaba Sem Sare Masigidama Forest Guard Singh Punna Patrolling Tatminanaba volunteers Singh Khanbagi Thabak Lore Haiki Numit Kharagi Mamangda Tamenglongge Deputy Commissioner Dr. L Angsim Dangshawana Uchek Singh Asi Thungla Dringaida Masibu Hatpa Phaba Amadi Tanba Yaroi Haina Order Ama Thorakrabani Loinana District Asida Airgun Amata Yumda Thamduna Paibi Yaroi Mari Lenaba Village Authorities Singha Office Singda Thamzin Gadabani Haina Su Khanganki Handaki irang asina Manipur da leiriba chingi district singdagi lakpa medical tamliba mahairoi singna hena sokhale haina Manipur ge Chief Secretary Dr. Vinit Josina Governor Anusuya Uike ga ngarang unabada phongdokri
Unabadudha Dr. Vinit Josina Mayum Markai Thaduktuna Relief Camta Amadi Rehabilitation Center the Ladiba Myoy Singi Local Liba Kongtang Singi Matangda Kangan Kibagaloinana Lamdamasida Tangdu Laitaba Pragnana Ba Local Kiba Tabak Singi Matang the Su Governor da Kangan Ki Hairi Governor na hangba wahangi paukum da mahang na hai relief camp oina season nariba school sing natana ate topa school sing thong loina hangle amadi mahairoi sing school kabagi chang chada tarasu hengatle Chingda hangba yadana lariba school sing atopa pambay ama season adana angang sing larik tamhanan ba hotnari haiki irang asina Jenims Rims amadi Caesar Hospital da medical tamliba Chingi district sing the Gilakpa Mahairoi sing da ka hena sokale masiga mari lainana normal class toba yanana ba Union Health Ministry ge official singa warisanari hairi Churachandpur district ge Aizol Fauba amadi Kangpokpi district ge Dimapur Fauba helicopter service thamle haiduna Churachandpur amadi Kangpokpi district sta sariba prefabricated house ki matang dasu governor da Hangan Kibaga Loinana, Governor Nasu Atuba Matamda prefabricated house asi Saba Lushina ba Haiki. Irang Sokalaba Mafam Singda security gi akan ba checks in Tauranga Loinana, Nomada Changraba Yadraba Potlam Sing, Apan Bamata Laitana, Yohanana ba Kanghala Kibaga Loinana, Irang Asida Lake Hidraba Singi ex Gracia Pina Bagi Matang the Su, Kanaki Hairi. Manipur da thokliba irang ase �K𝐲𝐶 militants singe khut yaubra haiba khangdukna ba central lengakna National Investigation Agency NIA da thigatna ba khanghankri NIA ge report matung inna Manipur da thokliba irang asiga mari leinana �K𝐲𝐶 militant group ahum amadi 𝐍𝐶 militant group amagi matangda thigatli hairi Manipur da base toraga irang thokhanbada generamba yai hairiba organization sing adudi �K𝐲𝐶 National Army KNA 𝐍𝐶 Revolutionary Army ZRA �K𝐲𝐶 National Front Nelun Faction amadi United �K𝐲𝐶 Liberation Army ni hairi Center na Manipur da thokliba irang asiga mari leinana �K𝐲𝐶 militant group sing asi NIA na thigathanna ba lokhalakliba khongthang asi BJP gi MLA Rajkumar Imu Singh na taramna oi hairi mahangna hai Home Minister Amit Sahana Manipur da thokliba irang asigi haurafam Kangbana Kongtang asi mahaki makada Home Ministry na lokhalakpani hairi Chathariba investigation asina militant group sing asiga Myanmar da leiriba foreign militant singa lainariba link amadi Manipur bu thugainana ba sinbada thadarakliba paisa amadi khutsu khulai sing asi matau karamna amadi kanana pitharakliba haiba khangba ngamlagani hairi Lengangna irang asi furup anigi marakta sokna balan nate Masi mapandagi miyoi singna khut thingzilakba amadi sudale riba militant group singna ground rule thugaiba amadi narcotic singi khut yawbanani haina phongdorakliba adu achumbani haina phongdoki Lakliba October 10 da Universal Friendship Organization UFO na sindna hauzik �K𝐲𝐶 narco terrorist singi landa thawaina pontha pikraba athoba athobi singi mafamda ikai khumnaba utpa oina langman haisoi tarpan thabagi thauram ama lilong irong ahum phangba iril turel amadi Imphal turel anigi itin famda pangthoklagani haina UFO gi media coordinator T Wanglen Maiteina thadarakpa chirol amada hairi Cheryl asina makha taraduna numid asida Manipur da leiriba CSO Singh Imaiban Singh ahalaman mahairoi amadi naha Singh na saruk yabinaba apil tarakli Kangluki irang asina maram oiraga mayumai kai thadokuna lanjinaraklaba hauzik na yaripok top chingtha pukri achoba mapan Azad Higher Secondary School da hangliba yaripok laimanai relief camp ta chungzafam loduna leiriba miyamgidama Maitrabak Chanura Thobal District amadi nupi tengbang lup Thobal athokpam anina ching yauna chana thaknaba potlam sing amasong stel gi mating pangkri Sayangda ujian bagian sebenarnya ini betul tahu yang fokus mesti panggung lembah ujian jadi nak ujian mereka baca nura dan nona usaha ibas formasi kayu tadi ada di mana itu kalau masih di Nigeria kalau di sini kawala tuh kalau di tembang di motor kita kepain tahu lega itu ya di lagi bapak nama yang itu pun nama yang kan yang bisa bakal ujian
ꯑꯩꯈꯣꯏꯅ ꯑꯉꯝ ꯈꯔ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯍꯥꯏꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯈꯔ ꯃꯌꯥꯝꯒꯤ ꯗꯥꯟ ꯇꯧꯕ ꯂꯥꯛꯆꯔꯤ. matang asida atenba break amatang longminasi. Years of trusted diagnostic service, Babina Diagnostics. Break imatungda mayambo amuka hana tanamna okchari. World Championship ta saruk yaruna ba khalaglaba top makal lekaidagi MMA fighter Bambam Thongnau da Kanglaipak News Tengbang luk KNTL gi Thongmi Singna lupa lising taragi mateng pangkhri. Ningsing bayai numit karani gi mamangda social media amade news channel amada Bambam Thongnau gi imung manunggi leita laira gi maramda MMA fighter World Championship chanaba flight ticket kakba ngamdabadagi saruk yaba ngamloidore haiduna paudam lakpadagi KNTL gi Thongmi Singna lepaleitana awa ana taraba singda ngamjaba tengbang pibagi saruk ama oina hairiba senfom adu tengbang khibani. KNTL gi Thongmi Sapam Rina Devina Makhatana haikibada KNTL nasu mateng pangkhigani miyam nasu angamba mateng pangbiduna Manipur imagi mingchat purakadoriba Bambam Thongnau zambu thongna hapiu haiki. All Assam Manipuri Students Union AMSU Central Committee gi term kayada President Oiramba Maitan Kaisam Niranjan Singha Khoiren Amadi AMSU gi General Secretary amasung Pauna Ningsing Lo Panel gi su General Secretary Oiramba Thoidingzam Binoy Singha Goisaipur na manung matam chadana laikhidabada panel amadi Pangram Mairapai bina awaba phongdokri. Udarbon Pangram da leiba Pauna Brajabasigi mitam mamangda laikhidraba athoba ani asigi saktamda maira amadi hailai katana minute ani tumina leptuna awaba phongdokri. Thauramadu AMSUgi advisor Saikom Kamlakantana haikibada Niranjanna AMSUgi Puwari gi lamai kaya ibiramba adu ngasigi mirolna kawbangamlaroi Laishram Satyajitna haikibada Pangramda Kiliba Pauna Brajabasigi mitam asi Laikhidraba Binoygi hotna jamana mai pakna khinba ngamkhibani haina phongdoki. Ngasi Thauramadu Longzam Mera Chauba Seram Herajit Kamini Singha Prova Rani Sarma Lakhi Babu Singha Loinana Mairapaibi Kayasu Sarukyaki. Aroibana marui bapau amuhana. Hangai sidagi kyarak hana bot kaduna MLA Minister Oiramlaba Tombram Mangibabu Masagi Anaba Amadagi Laikhidre Congress Bhavanda Mahaki Hakchangda Laiksu Katuna MPCC gi Luchingba Singna Ikaikhumnaba Utkri. Numada Putlai Paiba Singna oil tanker da Numai Kapsil Lakpadagi Saurabo oil tanker driver Singna oil depot da Thau Thadabagi Khongjang Changsinkre oil pump Singda Gari Singi queue Sangna Lengba Hokre. Amadi Matang Thada Manipur gi Tamenglong District ta Pairakadoriba Amur Falcon Singbu Taramna Onaba Amadi Ngapi Sindinabat gi Thaurang kaya Forest Department Amadi Forest Rainforest Club Tamenglong na punna paikhatpa hokre. Matang asda hojiki onadi Northeast Window gi Manipuri Pau losinjare pung manga gi English News ta ahenba anoba pau myam amuk pudana lakjage hojiki oina CHAPLINA MAISNAM na kaina jari.